ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯀꯥ ꯑꯉꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯁꯅꯥꯃꯆꯥꯒꯤ ꯃꯌꯦꯛꯇ ꯏꯔꯥꯜꯗꯨꯒꯤ ꯆꯩꯊꯦꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯥ ꯇꯥꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯂꯝꯃꯥꯛꯅꯔꯨꯔꯕꯗꯤ ꯁꯤꯔ ꯐꯥꯎꯕꯗ ꯃꯤꯡ ꯇꯥꯕꯗ ꯇꯤꯟ ꯁꯤꯠꯄꯗ ꯅꯠꯇꯅ ꯋꯥꯔꯤ ꯑꯣꯏꯅ ꯍꯧꯏ꯫ ꯀꯌꯥꯗ ꯂꯨꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯣ! ꯈꯪꯅ ꯈꯪꯅ ꯁꯣꯏꯔꯨꯔꯕꯤ ꯁꯨꯅꯤꯇꯥꯗꯤ ꯆꯪꯁꯤꯜꯂꯨꯔꯤꯕ ꯂꯝꯕꯤꯗꯨꯗ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ, ꯆꯪꯁꯤꯟꯁꯤ ꯀꯝꯗꯧꯅ? ꯃꯁꯥ ꯃꯊꯟꯇ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯤꯕꯅꯤ꯫ ꯅꯣꯛꯀꯅꯤ ꯀꯥꯎꯈ꯭ꯔꯕꯤ ꯆꯩꯊꯦꯡꯅ ꯋꯥꯍꯪ ꯑꯣꯏꯔꯤꯕꯤ ꯁꯨꯅꯤꯇꯥ, ꯅꯤꯁꯥ ꯆꯥꯕꯤ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯁꯤꯕ ꯉꯥꯏꯕꯒꯨꯝ ꯂꯦꯜꯂꯤ꯫ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯈꯨꯔꯕ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯕꯒꯨꯝ ꯀꯅꯥꯗꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯩ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯕꯨ ꯉꯥꯏꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯀꯅꯥꯒꯁꯨ ꯀꯧꯅ ꯉꯥꯡꯅꯗꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯈꯪꯕ ꯑꯔꯨꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕꯤ ꯇꯣꯝꯕꯤꯅꯗꯤ ꯃꯐꯝꯗꯨꯗ ꯁꯨꯅꯤꯇꯥꯅ ꯀꯝꯗꯧꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯃꯑꯣꯡꯕꯨ ꯈꯪꯅꯤꯡꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯈꯧ ꯂꯥꯡꯂꯛꯈꯤ꯫ ꯁꯨꯅꯤꯇꯥ ꯑꯌꯨꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯐꯝꯂꯤ꯫ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯅ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯐꯅ ꯀꯨꯏꯅ ꯃꯥꯅ ꯐꯝꯂꯤꯕꯗꯨ ꯌꯦꯡꯂꯝꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤꯅ "ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯐꯝꯂꯤꯁꯤꯕꯨ ꯁꯤꯗꯕꯨ ꯀꯔꯤ ꯎꯒꯦꯅꯦ?" ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ "ꯈꯨꯔꯕ ꯑꯍꯣꯕꯁꯤꯗꯒꯤ ꯂꯥꯞꯅ ꯎꯔꯤꯕ ꯑꯁꯪꯕ ꯆꯤꯡ ꯑꯁꯦ ꯑꯥꯔꯊ ꯂꯩꯇ꯭ꯔꯥ?" ꯇꯣꯝꯕꯤ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ "ꯆꯤꯡꯕꯨ ꯑꯥꯔꯊ ꯂꯩꯅꯕ꯭ꯔꯣ? ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯂꯩꯆꯤꯟ ꯄꯔꯦꯡ ꯑꯁꯤꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯕꯗ ꯃꯨꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯗ ꯁꯩꯗꯥꯡꯂꯤꯕ ꯖꯤꯕ ꯀꯌꯥꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯩꯊꯦꯡ ꯐꯪꯂꯝꯒꯅꯤ?" "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ." "ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯗꯣ ꯑꯩꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯃꯥ ꯑꯩꯕꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ." ꯁꯨꯅꯤꯇꯥ ꯋꯥ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯔꯤ ꯈꯪꯅꯤꯡꯅ ꯆꯪꯂꯛꯈꯤꯕꯤ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯁꯨꯅꯤꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯔꯤꯕꯤ ꯏꯕꯦꯝꯍꯜ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯍꯜꯅ "ꯀꯩꯗꯧꯅꯔꯦ?" ꯇꯣꯝꯕꯤꯅ ꯑꯃꯨꯛ "ꯏꯆꯦ, ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯔꯝꯕꯅꯤ." "ꯑꯣ ꯇꯣꯝꯕꯤ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯂꯤꯕꯅꯤ꯫ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯎꯗꯅ." "ꯍꯣꯏ ꯏꯆꯦ, ꯍꯧꯖꯤꯛ ꯁꯥꯟꯅꯔꯁꯨ ꯌꯥꯅꯤꯌꯦ." ꯏꯕꯦꯝꯍꯜ ꯁꯨꯅꯤꯇꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯁꯨꯅꯤꯇꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯕꯅꯤ꯫ ꯅꯪꯕꯨ ꯄꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯂꯩꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥ ꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯈꯣꯏꯒ ꯎꯅꯧ ꯍꯥꯏꯕ ꯌꯥꯗꯕꯒ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃ ꯐꯅꯕ ꯇꯧꯕꯗ ꯑꯃꯨꯛ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯦ꯫ ꯇꯁꯦꯡꯅ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯦ, ꯑꯁꯤꯕ ꯃꯤꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯎꯕ꯭ꯔꯥꯅꯦ?" "ꯁꯨꯅꯤꯇꯥ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯀꯌꯥꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ." ꯁꯨꯅꯤꯇꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯜꯂꯕ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯇꯣꯝꯕꯤ ꯀꯧꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯏꯕꯦꯝꯍꯜꯅ "ꯁꯤꯗ ꯐꯝꯃꯨꯁꯦ ꯇꯣꯝꯕꯤ, ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯁꯨꯅꯤꯇꯥꯒꯤ ꯃꯇꯥꯡꯒꯤꯅꯤ꯫ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯔꯕꯅꯤ." "ꯏꯆꯦ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯆꯦꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯇꯧꯖꯒꯦ." "ꯃꯐꯝꯁꯤꯗꯒꯤ ꯃꯥꯅ ꯐꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯍꯟꯒꯗꯕꯅꯣ, ꯃꯗꯨꯅꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯂꯤꯁꯦ꯫ ꯃꯥꯗꯤ ꯅꯪꯒ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯅꯪꯅ ꯈꯪꯂꯝꯒꯅꯤ."
ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯦ, ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯇꯅꯤꯗ, ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯩꯅ ꯉꯥꯡꯂꯨꯔꯁꯨ ꯃꯔꯤ ꯃꯈꯣꯡ ꯁꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯨꯝꯃꯛꯇꯣꯏꯁꯦ꯫ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ? ꯑꯩꯁꯨ ꯑꯀꯨꯞꯄ ꯋꯥꯔꯤꯗꯤ ꯈꯪꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯦꯗꯤ ꯍꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯈꯣꯏ ꯃꯕꯣꯛ ꯍꯣꯏꯗ ꯂꯩ ꯍꯥꯏ꯫ ꯃꯃꯥꯁꯦ ꯈꯔ ꯐꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯁꯤꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯆꯦ, ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯤꯒ ꯊꯤꯔꯖꯥꯠꯂꯣ? ꯊꯤꯈ꯭ꯔꯦ ꯍꯥꯏ꯫ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥꯅꯤꯗꯅ, ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯑꯔꯣꯠꯄ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯏꯐ ꯐꯒꯠꯂꯛꯇꯕꯅꯤ꯫ ꯃꯥꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯥꯒ ꯅꯤꯁꯥꯒ ꯈꯥꯏꯅꯕꯁꯨ ꯋꯥꯗꯧꯔꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗꯣꯛꯅꯕꯗꯤ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯁꯨ ꯃꯥꯒ ꯄꯨꯜꯂꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯗꯦꯀꯣ꯫ ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯕ ꯇꯧꯁꯤꯀꯣ꯫ ꯇꯣꯝꯕꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯋꯥꯈꯜꯗꯗꯤ ꯁꯨꯅꯤꯇꯥꯒꯤ ꯋꯥꯔꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯇꯣꯝꯕꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥꯅ ꯌꯣꯝꯈ꯭ꯔꯦ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯅꯤꯇꯥꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯂꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯏꯔꯤꯕ ꯗꯥꯏꯔꯤ ꯑꯁꯤꯗ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯔꯤ ꯑꯁꯦ ꯌꯥꯎꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯥꯅ ꯏꯕ ꯃꯇꯝꯗ ꯀꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯣ, ꯅꯤꯁꯥꯅ ꯌꯣꯝꯈ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯤꯕ꯫ ꯏꯔꯥꯜ ꯑꯣꯏꯔꯨꯔꯕꯅꯤꯅ ꯋꯥꯀꯠꯐꯝꯁꯨ ꯂꯩꯇꯦ꯫ ꯀꯩꯅꯣ, ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦꯗꯅ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯗꯥꯏꯔꯤꯁꯦ ꯄꯥꯔꯒꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯗꯥꯏꯔꯤꯁꯦ ꯄꯥꯔꯕ ꯃꯇꯨꯡ ꯑꯩꯅ ꯃꯥꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕꯁꯨ꯫ ꯇꯣꯝꯕꯤ ꯁꯨꯅꯤꯇꯥꯒꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯀꯥꯗꯨꯗ ꯄꯥꯔꯕꯗꯤ ꯁꯨꯅꯤꯇꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨ ꯎꯔꯅꯤ꯫ ꯃꯥ ꯎꯈ꯭ꯔꯕꯗꯤ ꯁꯥꯎꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯜ ꯃꯉꯥꯜꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯕꯦꯔꯦꯟꯗꯥꯗ ꯐꯝꯊꯩ꯫ ꯗꯥꯏꯔꯤꯗꯣ ꯌꯥꯝꯅ ꯁꯨꯝꯃꯜꯂꯤ, ꯌꯥꯝ ꯀꯨꯏꯔꯕ ꯃꯥꯜꯂꯤ꯫ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯐꯣꯇꯣ ꯑꯃ ꯀꯣꯕꯔꯗꯨꯗ ꯅꯞꯂꯝꯃꯤ꯫ ꯐꯣꯇꯣꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤꯅꯤ꯫ ꯇꯣꯝꯕꯤꯅ ꯁꯨꯅꯤꯇꯥ ꯑꯣꯏꯔꯖꯥꯠꯂꯥ? ꯀꯌꯥꯗ ꯐꯖꯔꯤꯕ! ꯑꯣ, ꯍꯧꯖꯤꯛꯅ ꯅꯤꯁꯥꯅ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕ ꯆꯥꯈ꯭ꯔꯕꯅꯤꯅ ꯐꯖꯕ ꯃꯥꯡꯂꯕꯅꯤꯗꯣ꯫ ꯊꯪꯅꯕ ꯄꯦꯖ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯕꯗ ꯅꯤꯡꯊꯤꯔꯕ, ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯕ ꯈꯨꯏ ꯑꯃꯅ ꯋꯥꯔꯤ ꯑꯃ ꯏꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤꯅ ꯑꯍꯤꯡꯒꯤ ꯑꯀꯤꯕ ꯐꯥꯎꯗꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯄꯥꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯣ! ꯑꯅꯧꯕ ꯌꯨꯅꯤꯐꯣꯔꯝ, ꯑꯅꯧꯕ ꯐꯖꯕ ꯁ꯭ꯀꯨꯜ, ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯧꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯄꯨꯜꯂꯕꯅꯤꯅ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯂꯩꯁꯥꯕꯤ ꯐꯥꯔꯕꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒꯤ ꯃꯍꯥꯎꯁꯨ ꯍꯥꯞꯂꯛꯂꯦ꯫ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯃꯅꯤꯀꯣ꯫ ꯁꯨꯅꯤꯇꯥ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯗꯨꯅ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 11 ꯅꯧꯅ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯏ꯫ 10ꯗ ꯄꯤꯁꯤ ꯋꯥꯡꯏ꯫ ꯑꯐꯕ ꯑꯉꯥꯡ, ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯄꯨꯝꯕ ꯊꯥꯖꯒꯜꯂꯤ꯫ ꯁꯨꯅꯤꯇꯥ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯊꯛꯇ ꯃꯆꯦ ꯑꯃꯒ ꯃꯥꯒꯇꯅꯤ꯫ ꯃꯆꯦꯗꯨꯗꯤ ꯃꯌꯨꯝ ꯉꯟꯅ ꯄꯥꯟꯈꯤꯕꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯁꯨꯅꯤꯇꯥꯅ ꯑꯣꯏꯈꯤ꯫ ꯁꯨꯅꯤꯇꯥꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯏꯍꯨꯜ ꯈꯪꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯃꯗꯤ ꯁꯦꯜ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯩ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯇꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯍꯧꯗꯕꯅꯔꯥ? ꯆꯠꯆꯅꯤꯡꯕ ꯂꯝꯕꯤꯒ ꯃꯪꯂꯥꯟꯒꯨꯝꯂꯕ ꯂꯝꯕꯤꯒ ꯆꯤꯡꯅꯕ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯈꯤ꯫
ꯁꯨꯅꯤꯇꯥꯒꯤ ꯅꯧꯅ ꯇꯣꯏꯅ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯤꯅꯥ, ꯇꯅꯨ, ꯂꯤꯡꯊꯣꯏꯅꯤ꯫ ꯃꯈꯣꯏꯁꯨ ꯐꯅ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕ, ꯑꯅꯧꯕ ꯃꯍꯥꯎ ꯇꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯕꯗꯤ ꯋꯥꯠꯂꯤ꯫ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯕꯇ ꯅꯠꯇꯅ ꯚꯦꯟ ꯑꯃꯗ ꯄꯨꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯇꯧꯃꯤꯟꯅꯩ꯫ ꯃꯁꯤꯅ ꯍꯦꯟꯅꯁꯨ ꯃꯈꯣꯏ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯩ꯫ ꯅꯣꯡꯃ ꯀ꯭ꯂꯥꯁ ꯉꯟꯅ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯚꯦꯟ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯔꯤꯅꯥꯅ "ꯑꯁ, ꯉꯟꯁꯨ ꯉꯜꯂꯤ, ꯃꯤ ꯑꯇꯩ ꯉꯥꯏꯕꯗ ꯑꯗꯨꯝ ꯊꯦꯡꯅ ꯍꯜꯂꯗ ꯄꯣꯠꯅꯤ, ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯒ ꯂꯩꯗꯣꯏꯅꯣ?" ꯇꯅꯨꯅ ꯑꯃꯨꯛ "ꯐꯝꯃꯒ ꯂꯩꯇ꯭ꯔꯗꯤ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ?" ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ "ꯑꯩꯗꯤ 12ꯀꯤ ꯀꯣꯆꯤꯡꯗꯣ ꯇꯧꯍꯧꯔꯁꯤꯔꯥ ꯈꯜꯂꯤꯅꯦ, ꯅꯈꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ? ꯍꯧꯖꯤꯛ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡ 12 ꯀꯥꯔꯀꯥꯟꯗ ꯐꯖꯅ ꯄꯥꯕ ꯌꯥꯔꯅꯤ, ꯑꯣꯖꯥꯅ ꯇꯥꯛꯄꯗꯨꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯅꯤ." ꯔꯤꯅꯥꯅ "ꯂꯥꯏꯔꯤꯛꯀꯤ ꯋꯥꯒ ꯇꯣꯛꯈꯣꯁꯦ, ꯁꯦꯛꯃꯥꯏꯒꯤ ꯌꯨꯗꯣ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯖꯥꯅꯤ, ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤꯔꯣ?" ꯇꯅꯨꯅ "ꯌꯥꯏꯅꯦ, ꯑꯗꯨꯕꯨ ꯀꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ?" "ꯑꯩꯒ ꯈꯪꯅꯕ ꯗꯗꯥꯗꯣ ꯁꯦꯛꯃꯥꯏꯗꯒꯤꯅꯦ, ꯃꯉꯣꯟꯗ ꯄꯨꯍꯜꯂꯛꯄ ꯌꯥꯅꯤꯌꯦ, ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯦ." ꯁꯨꯅꯤꯇꯥꯅ "ꯑꯁ, ꯑꯗꯨ ꯊꯛꯑꯒ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ?" ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ "ꯃꯍꯥꯎ ꯇꯪꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯅꯕ?" ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ "ꯑꯗꯣ ꯅꯨꯄꯤꯅ ꯊꯛꯂꯒ ꯉꯥꯎꯔꯗꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯅꯤ, ꯌꯨꯝꯗꯒ ꯍꯥꯏꯔꯛꯑꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯅꯨ ꯍꯥꯏꯔꯛꯑꯅꯤ." ꯔꯤꯅꯥꯅ ꯑꯃꯨꯛ "ꯂꯣꯟꯅ ꯊꯛꯇꯣꯏꯅꯤ, ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ." "ꯇꯟꯗꯤ ꯇꯜꯂꯤꯍꯦ." ꯂꯤꯡꯊꯣꯏꯅ "ꯇꯜꯂꯅꯨ ꯌꯥꯔꯦ ꯏꯕꯦꯝꯃ." ꯅꯨꯃꯤꯠꯇꯨ ꯐꯥꯒꯤ ꯑꯣꯏ ꯑꯁꯦꯡꯕ ꯑꯣꯏ ꯉꯥꯡꯅꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯁꯨ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯅꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯁꯨꯅꯤꯇꯥꯅ ꯚꯦꯟ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯔꯤꯅꯥꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯔꯣꯏꯁꯦ." ꯁꯨꯅꯤꯇꯥ ꯉꯛꯅ "ꯀꯩꯒꯤ?" ꯇꯅꯨꯅ ꯑꯃꯨꯛ "ꯑꯃꯗꯨ ꯄꯣꯔꯛꯂꯕꯅꯦ, ꯁ꯭ꯀꯨꯜꯗ ꯊꯛꯂꯗꯤ ꯐꯥꯔꯛꯀꯅꯤ." ꯁꯨꯅꯤꯇꯥꯅ "ꯑꯁ, ꯑꯩꯗꯤ ꯊꯛꯅꯤꯡꯗꯦꯀꯣ, ꯐꯥꯒꯤꯔꯥ ꯍꯥꯏꯔꯒ ꯑꯁꯦꯡꯀꯤꯔꯣ ꯅꯣꯏꯒꯤꯁꯦ?" ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ "ꯌꯥꯝ ꯀꯤꯔꯅꯨ, ꯑꯗꯣ ꯀꯀꯥꯅ ꯁ꯭ꯀꯨꯜ ꯆꯪꯗ꯭ꯔꯤ ꯈꯪꯈ꯭ꯔꯗꯤ ꯌꯨꯝꯗ ꯍꯥꯏꯈ꯭ꯔꯅꯤ, ꯑꯗꯨꯅ ꯁ꯭ꯀꯨꯜ ꯒꯦꯠꯇꯒꯤ ꯑꯗꯨꯝ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ." ꯁꯨꯅꯤꯇꯥꯅ "ꯀꯥꯏꯗ ꯆꯠꯇꯣꯏꯕ?" ꯔꯤꯅꯥꯅ ꯑꯃꯨꯛ "ꯀꯥꯏꯗꯅꯣ ꯈꯪꯗꯦ, ꯃꯐꯝ ꯑꯃꯗ." ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯚꯦꯟꯗꯒꯤ ꯀꯨꯝꯂꯒ ꯒꯦꯠꯇ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯇꯥꯅ ꯂꯥꯛꯂꯦ꯫ ꯁꯨꯅꯤꯇꯥꯅ "ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ?" ꯔꯤꯅꯥꯅ "ꯏꯀꯣ ꯒꯥꯔꯗꯦꯟꯗ ꯆꯠꯂꯨꯁꯦ." ꯃꯊꯃꯣꯏꯗꯗꯤ ꯆꯠꯅꯤꯡꯗꯕ ꯐꯥꯎꯔꯤ, ꯋꯥꯈꯜꯗꯅ ꯅꯧꯅ ꯇꯤꯟꯅꯔꯛꯄꯤ ꯑꯃꯗꯤ ꯂꯨꯅ ꯇꯤꯟꯅꯔꯤꯕꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯌꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯍꯥꯎ ꯏꯀꯣ ꯒꯥꯔꯗꯦꯟꯗ ꯈꯪꯂꯨꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯅꯪꯅꯕ ꯁ꯭ꯀꯨꯜ ꯒꯦꯠ ꯇꯝꯅ ꯂꯥꯛꯇꯨꯅ ꯚꯦꯟ ꯉꯥꯏꯔꯒ ꯃꯌꯨꯝ ꯇꯥꯅ ꯍꯜꯂꯛꯂꯦ꯫ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯕꯅ ꯈꯖꯤꯛꯇꯪ ꯃꯍꯥꯎ ꯇꯪꯂꯛꯄ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯨꯝ ꯏꯀꯥꯏ ꯈꯪꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯗ꯭ꯔꯥꯏꯚꯔꯅ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯁꯨꯅꯤꯇꯥ ꯃꯌꯨꯝ ꯍꯜꯂꯛꯄꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯐꯤ ꯍꯣꯡꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯖꯗ꯭ꯔꯦ꯫ ꯃꯃꯥꯅꯗꯤ ꯃꯆꯥ ꯋꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯨꯝꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯨꯗ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯍꯧꯗꯣꯛꯏ꯫ ꯎꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯤ ꯁꯨꯅꯤꯇꯥ ꯇꯨꯝꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯏ꯫ ꯃꯃꯥꯅ "ꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯑꯣ, ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯃꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪ ꯕꯕꯥꯁꯨ ꯉꯥꯏꯍꯧꯔꯕꯅꯦ." "ꯑꯁ, ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯦꯗꯅ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯐꯝ ꯈꯪꯗꯦꯍꯦ, ꯑꯩ ꯆꯥꯅꯤꯡꯉꯀꯥꯟꯗ ꯑꯗꯨꯝ ꯆꯥꯒꯦ ꯏꯃꯥ." "ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ, ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅꯦ." ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯄꯥꯅ "ꯁꯨꯅꯤꯇꯥꯗꯤ ꯉꯁꯤꯗꯤ ꯋꯥꯔ ꯃꯥꯜꯂꯦ,
ꯇꯨꯝꯂꯒꯦ, ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯤ꯫ ꯑꯃꯨꯛꯇ ꯃꯊꯟꯇ ꯆꯥꯗꯕ ꯃꯥꯅ, ꯑꯣ ꯐꯔꯦ ꯐꯔꯦ, ꯋꯥꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯐꯖꯅ ꯊꯝꯕꯤꯔꯝꯃꯣ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯁꯨꯅꯤꯇꯥꯁꯨ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯝꯈꯤꯕꯅ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯗ꯭ꯔꯤ꯫ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯀꯣꯛꯇꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯨꯝꯃꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯑꯣꯅꯤꯡꯕ ꯐꯥꯎꯕꯒꯨꯝ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯃꯃꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯅꯤꯇꯥ ꯆꯪꯉꯛꯄ ꯎꯕꯗ ꯃꯃꯥꯅ ꯍꯪꯂꯛꯏ, ꯅꯪꯗꯤ ꯉꯔꯥꯡ ꯆꯥꯛ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ? ꯏꯆꯥꯕꯨ ꯉꯔꯥꯡ ꯌꯥꯝꯅ ꯋꯥꯕ꯭ꯔꯣ? ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯏꯃꯥ꯫ ꯍꯣꯏꯁꯦ, ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯦ, ꯁ꯭ꯀꯨꯜ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ, ꯂꯣꯏꯁꯤꯜꯂꯨꯔꯣ, ꯏꯃꯥꯅꯦ ꯆꯥꯛ ꯁꯦꯝꯕꯤꯔꯝꯂꯒꯦ꯫ ꯁꯨꯅꯤꯇꯥ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯐꯠꯇꯦ ꯈꯟꯒꯦ ꯈꯜꯂꯁꯅꯨ ꯍꯥꯏꯅ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁꯨꯅꯤꯇꯥ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯕꯦꯟꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤ ꯈꯟꯕꯗ ꯃꯥ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯤꯉꯩ ꯕꯦꯟꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥꯡꯗ ꯈꯥꯝꯂꯒ ꯂꯩ꯫ ꯕꯦꯟꯗꯨꯗ ꯀꯥꯈꯠꯂꯛꯄꯒ ꯂꯤꯡꯊꯣꯏꯅ ꯍꯪꯂꯛꯏ, ꯉꯔꯥꯡ ꯀꯃꯥꯏ ꯇꯧꯒꯦ? ꯁꯨꯅꯤꯇꯥꯅ, ꯈꯪꯗꯦꯗ, ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯔꯤꯅꯥꯅ ꯑꯃꯨꯛ, ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯅꯦ, ꯁꯨꯝ ꯁꯤꯖꯤꯟꯅꯔꯗꯤ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕꯅꯤ, ꯑꯩꯗꯤ ꯉꯔꯥꯡ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯣꯠꯊꯔꯤꯅꯤ꯫ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯁꯤꯀꯣ? ꯇꯅꯨꯅ, ꯇꯧꯔꯔꯣꯏ꯫ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯔꯦ꯫ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯑꯌꯥꯕ ꯂꯧꯅꯗꯨꯅ ꯁꯕꯖꯦꯛ ꯈꯔꯒꯤ 12ꯀꯤ ꯀꯣꯆꯤꯡꯁꯨ ꯑꯌꯨꯛꯇ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯁꯨꯅꯤꯇꯥ 12ꯇ ꯄꯣꯖꯤꯁꯟ ꯌꯥꯎꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯩ ꯇꯧꯏ, ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯄꯤ, ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯃꯅꯤꯡ ꯇꯝꯅ ꯂꯥꯏꯔꯤꯛ ꯇꯝꯖꯩ꯫ ꯃꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯃꯃꯥꯟꯅꯕꯤꯅ ꯃꯥꯕꯨ ꯃꯥꯡꯍꯟꯅꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯃꯔꯛꯇꯨꯗ ꯔꯤꯅꯥꯁꯨ ꯑꯃꯅꯤ꯫ ꯔꯤꯅꯥ ꯉꯥꯡꯕ ꯁꯛꯄ ꯌꯥꯝꯅ ꯍꯩ, ꯎꯠꯊꯣꯛꯂꯤꯕ ꯁꯛꯇꯝꯅ ꯑꯃꯅꯤ, ꯄꯨꯛꯆꯦꯜꯅ ꯑꯃꯅꯤ, ꯃꯥꯕꯨ ꯈꯪꯅ ꯇꯤꯟꯅꯕ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯀ꯭ꯂꯥꯁ 11 ꯂꯣꯏꯗꯨꯅ 12 ꯀꯥꯔꯛꯂꯦ꯫ ꯀꯣꯆꯤꯡꯗ ꯅꯩꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯃꯇꯝꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯔꯛꯇ ꯁꯦꯂꯦꯕꯁ ꯅꯪꯅꯕ ꯇꯥꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯀ꯭ꯂꯥꯁꯇ ꯐꯝꯅꯤꯡꯂꯝꯗꯦ꯫ ꯑꯦꯇꯦꯟꯗꯦꯟꯁꯀꯤ ꯈꯜꯂꯒ ꯗꯟꯗꯤꯗ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃ ꯔꯤꯅꯥꯅ, ꯑꯩꯗꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗ, ꯀꯣꯆꯤꯡꯒꯤꯗꯣ ꯐꯖꯅ ꯄꯥꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ, ꯀꯣꯆꯤꯡꯗ ꯈꯪꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯂꯤꯁꯤꯗꯤ ꯀ꯭ꯂꯥꯁꯇꯒꯤ꯫ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ, ꯀꯣꯏꯕ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦꯀꯣ, 12 ꯍꯦꯛ ꯀꯥꯔꯛꯄꯗꯒꯤ ꯆꯠꯇ꯭ꯔꯤ꯫ ꯁꯨꯅꯤꯇꯥꯅ, ꯆꯠꯅꯤꯡꯕ ꯍꯧꯔꯛꯂꯕ꯭ꯔꯣ? ꯔꯤꯅꯥꯅ ꯑꯃꯨꯛ, ꯆꯠꯄ ꯌꯥꯏꯅ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯂꯣꯟꯅ ꯈꯔ ꯐꯣꯡꯅ ꯈꯔ ꯆꯠꯍꯧꯕꯁꯤ ꯅꯠꯇꯅ꯫ ꯇꯅꯨꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯗꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯟꯕ ꯃꯄꯣꯛ ꯍꯥꯏꯗꯨꯅꯤ꯫ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ, ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯃꯄꯨꯅ ꯇꯣꯉꯥꯟꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯨꯄꯤꯗꯤ ꯆꯤꯡꯂꯦꯝꯅ ꯂꯩꯕꯅ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯄꯅꯤ꯫ ꯔꯤꯅꯥꯅ ꯑꯃꯨꯛ, ꯌꯥꯔꯦ ꯌꯥꯔꯦ, ꯀꯗꯥꯏꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ, ꯄꯂꯦꯝ ꯄꯟꯊꯧ ꯏꯃꯣꯝꯒꯤ ꯋꯥꯗꯣ ꯇꯣꯛꯁꯤ, ꯍꯌꯦꯡꯗꯣ ꯑꯟꯗ꯭ꯔꯣꯗ ꯀꯣꯏꯊꯔꯨꯁꯦ꯫ ꯁꯨꯅꯤꯇꯥ ꯆꯠꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜ ꯒꯦꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯂꯒ ꯖꯤꯟꯁ ꯇꯤ-ꯁꯥꯔꯠ ꯁꯦꯠꯇꯨꯅ ꯑꯟꯗ꯭ꯔꯣ ꯇꯝꯅ ꯂꯥꯛꯂꯦ꯫ ꯔꯤꯅꯥꯅ, ꯉꯁꯤꯗꯤ ꯃꯤ ꯑꯃꯒ ꯅꯣꯏꯒ ꯈꯪꯅꯍꯟꯒꯦ꯫ ꯇꯅꯨꯅ, ꯅꯪ ꯁꯥꯏꯒꯔꯣ? ꯃꯈꯣꯏꯁꯨ ꯂꯥꯛꯇꯣꯏꯔꯣ? ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ, ꯅꯨꯄꯥꯁꯨ
ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯛꯄꯤꯁꯤꯟꯕꯤꯗꯣꯏꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯁꯨ ꯁꯦꯜ ꯇꯤꯡꯗꯅ ꯆꯥꯗꯣꯏꯕ꯫ ꯅꯨꯄꯥꯒꯤ ꯃꯔꯜ ꯌꯥꯝ ꯄꯥꯝꯖꯅꯨ, ꯑꯔꯦꯝꯕ ꯄꯣꯠ ꯌꯥꯝ ꯄꯥꯝꯕ꯭ꯔꯕꯨ ꯅꯁꯥ ꯃꯥꯡꯖꯅꯤ꯫ ꯃꯇꯝꯁꯦ ꯃꯤ ꯑꯐꯕ ꯂꯩꯇꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯥꯡꯖꯕ ꯊꯕꯛ ꯇꯧꯔꯗꯤ ꯃꯤꯒꯤꯁꯨ ꯃꯥꯡꯅꯕ ꯁꯤꯟꯕꯅꯦ, ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯑꯣꯏꯖꯕ ꯊꯤꯕꯅꯦ꯫ ꯇꯅꯨꯅ ꯑꯃꯨꯛ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ꯫ ꯑꯗꯣ ꯔꯤꯅꯥ, ꯅꯪꯒꯤ ꯐꯣꯟꯗꯣ ꯅꯣꯏ ꯃꯃꯥꯅ ꯂꯩꯕꯤꯔꯤꯔꯣ? ꯅꯍꯥꯟꯈꯩꯗꯤ ꯄꯥꯏꯕ ꯎꯗꯦꯅ꯫ ꯀꯥꯏꯗꯒꯤ ꯃꯈꯣꯏꯅ ꯂꯩꯗꯣꯏꯅꯣꯍꯦ? ꯃꯈꯣꯏꯗ ꯐꯣꯟ ꯄꯥꯏ ꯍꯥꯏꯕ ꯐꯥꯎ ꯈꯪꯍꯟꯗꯦ꯫ ꯑꯩꯈꯣꯏ ꯁꯥꯏꯅ ꯂꯩꯔꯤꯅꯤ꯫ ꯑꯣ, ꯑꯗꯣ ꯁ꯭ꯀꯨꯜꯗꯒꯗꯤ ꯄꯣꯔꯛꯀꯅꯨꯀꯣ꯫ ꯑꯣꯖꯥꯅ ꯐꯥꯔꯗꯤ ꯄꯤꯔꯛꯇꯦ ꯍꯥꯏꯅꯩ, ꯑꯗꯨꯒ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯉꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯅꯕꯨ ꯅꯍꯥꯟꯈꯩ ꯄꯣꯔꯛꯇ꯭ꯔꯤꯅꯦ, ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯪꯂꯣꯏꯗꯕꯅꯤꯅ ꯄꯣꯔꯛꯄꯅꯦ꯫ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ, ꯑꯦ, ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯒ ꯅꯈꯣꯏ ꯃꯃꯥ ꯕꯕꯥꯅ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ? ꯐꯣꯟꯗꯣ ꯁꯥꯏꯂꯦꯟꯇ ꯊꯝꯕ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯥꯏꯗꯅꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯅꯕ꯫ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯅꯅꯦ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ꯫ ꯑꯦ, ꯃꯈꯣꯏꯗꯤ ꯂꯥꯛꯑꯦꯅꯦ꯫ ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯔꯥꯖꯦꯁ ꯀꯥꯔ ꯑꯃꯗ ꯂꯥꯛꯏ꯫ ꯇꯅꯨꯅ, ꯅꯪ ꯅꯨꯄꯥꯁꯦ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯃꯥꯜꯂꯤꯀꯣ꯫ ꯔꯤꯅꯥꯅ ꯑꯃꯨꯛ, ꯄꯥꯏꯕꯅꯦ, ꯃꯄꯥꯗꯣ ꯗꯣꯛꯇꯔꯅꯤ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯕꯣꯏꯅꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛ ꯇꯥꯛꯅꯔꯦ꯫ ꯕꯣꯏꯅꯥꯎ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ, ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯝ ꯁꯥꯡꯉꯤ, ꯃꯅꯥꯗ ꯁꯅꯥ ꯑꯃꯨꯕ ꯑꯃ ꯍꯥꯞꯄꯤ꯫ ꯖꯤꯟꯁ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯑꯃꯒ ꯑꯥ ꯌꯧꯈꯩ ꯆꯤꯡꯊꯔꯒ ꯃꯁꯝ ꯌꯨꯡꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯇꯕ ꯃꯈꯩ ꯌꯦꯡꯕꯗ ꯁꯨꯅꯤꯇꯥꯗꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗ꯭ꯔꯦ꯫ ꯔꯥꯖꯦꯁ ꯁꯨꯅꯤꯇꯥꯕꯨ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯁꯨꯅꯤꯇꯥꯗꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯔꯥꯖꯦꯁ ꯃꯁꯛ ꯐꯖꯩ, ꯃꯤ ꯋꯥꯡ ꯆꯥꯎꯏ, ꯑꯗꯨꯕꯨ ꯃꯥꯟꯅꯕ ꯃꯁꯦꯟ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯒꯨꯝ ꯕꯣꯏꯅꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯦꯠꯅꯗꯦ꯫ ꯅꯨꯄꯤ ꯎꯅꯕꯒꯤ ꯕꯤꯠꯇ ꯑꯃꯗꯤ ꯔꯤꯅꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯍꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯜꯂꯛꯄꯗꯨꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯁ꯭ꯀꯨꯜ ꯒꯦꯠ ꯐꯥꯎꯕ ꯊꯤꯜꯍꯟꯈꯤ꯫ ꯁꯨꯅꯤꯇꯥ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯃꯃꯥꯅ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯃꯃꯥꯅ ꯐꯣꯟꯗꯨ ꯁꯨꯅꯤꯇꯥꯗ ꯄꯤꯔꯒ, ꯁꯦ ꯔꯤꯅꯥꯅꯤ꯫ ꯃꯃꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯁꯨꯅꯤꯇꯥꯅ, ꯍꯜꯂꯣ ꯔꯤꯅꯥ꯫ ꯔꯤꯅꯥꯅ, ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯇꯧꯔꯛꯂꯤꯅꯦ꯫ ꯉꯁꯥꯏ ꯗꯥ ꯕꯣꯏꯅꯥꯎꯒ ꯂꯥꯛꯄ ꯃꯃꯥꯟꯅꯕ ꯔꯥꯖꯦꯁ ꯍꯥꯏꯗꯣ, ꯑꯗꯨꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯅꯪꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯅꯦꯕ, ꯑꯗꯣ ꯃꯥꯅ ꯍꯌꯦꯡꯗꯣ ꯐꯣꯟ ꯑꯃ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯔꯤꯅꯥ, ꯑꯩ ꯐꯣꯟ ꯄꯥꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦꯗ, ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯑꯩ꯫ ꯅꯪꯅ ꯍꯥꯏꯔꯛꯂꯤꯁꯦ ꯃꯃꯥꯒꯤ ꯃꯃꯥꯡꯗꯔꯣ? ꯅꯠꯇꯦꯗ, ꯃꯃꯥꯗꯤ ꯐꯣꯟ ꯄꯤꯔꯝꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯤ꯫ ꯁꯨꯅꯤꯇꯥ, ꯑꯩ ꯗꯥ ꯕꯣꯏꯅꯥꯎꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯅꯤꯕ, ꯅꯪ ꯌꯥꯈ꯭ꯔꯣꯀꯣ? ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ, ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯔꯣꯏ, ꯅꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯜꯂꯛꯀꯦꯕ ꯀꯣ? ꯅꯪ ꯆꯨꯝꯅ ꯂꯥꯛꯀꯦꯗꯤ ꯂꯥꯛꯑꯣ, ꯐꯣꯟ ꯊꯤꯟꯕꯒꯤ ꯑꯣꯏꯔꯗꯤ ꯂꯥꯛꯀꯅꯨ꯫ ꯑꯁ, ꯑꯩꯒꯤ ꯃꯥꯏ ꯈꯤꯇꯁꯨ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯗꯥ ꯕꯣꯏꯅꯥꯎꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯅꯤ ꯍꯥꯏꯕ꯫ ꯁꯨꯅꯤꯇꯥ ꯊꯝꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯥꯏꯟ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯁꯝꯗꯨꯒ, ꯏꯁ, ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯟꯗꯦꯒ ꯑꯣꯏꯕꯅꯤꯅ ꯁꯨꯅꯤꯇꯥ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯔꯤꯅꯥ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯨꯅꯤꯇꯥꯅ, ꯀꯩꯅꯣ ꯑꯁꯨꯛ ꯉꯟꯅ? ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯩꯔꯣ ꯅꯪꯒꯤꯁꯦ? ꯃꯤ ꯌꯥꯝ ꯌꯥꯝꯃꯤ꯫ ꯑꯗꯣ ꯁꯦ ꯂꯧꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯗꯨ ꯄꯤ꯫ ꯁꯨꯅꯤꯇꯥꯅ, ꯑꯁ, ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯦꯗꯅ, ꯑꯗꯣ ꯄꯥꯏꯅꯕ ꯃꯇꯝꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ, ꯑꯗꯨꯅꯅꯦ ꯐꯔꯛ ꯇꯥꯅꯤ꯫ ꯄꯤꯊꯣꯛꯈꯣꯕ꯫ ꯑꯩ ꯃꯤꯒꯤ ꯐ꯭ꯔꯤꯗꯅꯦ ꯄꯤꯕ ꯄꯣꯠ ꯄꯥꯝꯗꯦ꯫ ꯑꯁ ꯁꯨꯅꯤꯇꯥ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯈꯟꯒꯅꯨ, ꯃꯥ ꯌꯥꯝꯅ ꯐꯕꯅꯤ꯫
ꯃꯤ ꯐꯕ ꯐꯠꯇꯕꯅ ꯇꯣꯉꯥꯟꯕꯅꯦ, ꯄꯣꯠꯇꯣ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯂꯧꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯅꯝꯗꯅ ꯄꯤꯁꯜꯂꯝꯂꯒ ꯔꯤꯅꯥ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫